ꯉꯁꯤꯗꯤ ꯃꯍꯩ ꯂꯨꯍꯣꯡꯕꯒꯤ ꯁꯤꯟ ꯂꯥꯡꯂꯨꯕꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯅꯕꯅ ꯇꯞꯇꯥꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯆꯥꯕꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗ ꯑꯣꯔꯗꯔ ꯇꯧꯔꯒ ꯆꯥꯔꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯇꯝꯂꯤꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯗ ꯁ꯭ꯇꯣꯔꯝ ꯍꯥꯏꯗꯨꯅ ꯋꯦꯗꯔꯒꯤ ꯋꯥꯔꯅꯤꯡ ꯑꯃ ꯄꯤꯔꯛꯄꯅ ꯑꯅꯛꯄꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯠ ꯈꯨꯗꯤꯡꯃꯛ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯦ꯫ ꯆꯥꯛꯀꯤꯗꯃꯛ ꯁꯤꯜ ꯂꯥꯡꯅꯕ ꯑꯃꯅ ꯑꯃꯗ ꯏꯟꯁꯤꯟꯅꯔꯤꯉꯩ ꯀꯣꯟꯅ ꯊꯪꯗ ꯄꯨꯟꯅ ꯍꯦꯛꯇ ꯊꯣꯡꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯆꯥꯎꯔꯕ ꯀꯤꯆꯟ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯈꯔꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯏ, ꯈꯔꯅ ꯑꯦꯟꯁꯥꯡ ꯁꯦꯝꯃꯤ, ꯈꯔꯅ ꯑꯃꯨꯛ ꯃꯥꯒꯤ ꯁꯪꯁꯥꯔ꯫ ꯆꯩꯔꯛꯁꯤꯗ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯃꯩꯔꯥꯕ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯤ ꯇꯤꯟꯕꯁꯤ ꯃꯥ ꯍꯩꯅꯗꯦ꯫ ꯃꯔꯨ ꯑꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯅꯍꯥ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯌꯧ ꯂꯥꯡꯕꯁꯤ ꯑꯁꯤꯒꯨꯝꯕ ꯃꯐꯝꯁꯤ ꯃꯩꯔꯥꯕꯒꯤ ꯑꯄꯥꯝꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯀꯤꯆꯟ ꯀꯥꯎꯟꯇꯔꯗꯨꯗ ꯉꯥꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯃꯦꯠꯇꯨꯅ ꯂꯩ꯫ ꯕꯣꯏꯅ ꯒꯦꯁ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯁꯨꯞ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯩꯔꯥꯕꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯊꯥꯖꯗꯕ ꯃꯇꯧꯗꯨꯒ ꯐꯣꯟ ꯃꯦꯠꯇꯨꯅ ꯂꯩꯕꯗꯣ ꯅꯨꯡꯁꯤꯗꯕ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏ, ꯅꯨꯡꯁꯤꯠꯀꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯇꯨꯡ ꯏꯜꯂꯤꯕ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯒ, ꯁ꯭ꯄ꯭ꯔꯤꯡꯒ ꯁꯝꯃꯔꯒꯗꯤ ꯑꯣꯁꯤꯟꯁꯤꯡꯁꯦ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯕ ꯃꯇꯝꯅꯤ꯫ ꯑꯦꯛꯁꯄꯦꯛꯇꯦꯗ ꯁ꯭ꯇꯣꯔꯝ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯉꯁꯤꯁꯦ ꯑꯩꯗꯤ ꯗꯥꯏꯚꯤꯡ ꯇꯧꯒꯦꯅ ꯈꯟꯕꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯣꯏꯅꯃꯛ ꯕꯣꯔꯤꯡ ꯆꯨꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯂꯦꯟꯅꯕ ꯑꯃꯅ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯌꯥꯝꯗꯨꯒꯤ ꯀꯨꯝꯍꯩ ꯁꯨꯝ ꯌꯥꯎꯗ ꯁꯨꯞꯀꯤꯗꯃꯛ ꯚꯦꯒꯤ ꯁꯦꯝꯗꯨꯅ ꯂꯩꯕ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯅꯥꯛꯇ ꯃꯣꯅꯥ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯂꯞ ꯍꯥꯏ, ꯉꯁꯥꯏꯒꯤꯗꯨ ꯑꯩ ꯂꯩꯔꯝꯃꯗꯤ ꯃꯥꯏꯂꯤꯟꯗ ꯍꯥꯏꯁꯦ ꯈꯪꯒꯗꯧꯅꯤ꯫ ꯍꯣꯔꯦꯟ ꯇꯨꯝꯂꯝꯗꯥꯏꯗ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯗꯞ ꯈꯔ ꯇꯧꯔꯨꯗ ꯌꯥꯔꯔꯣꯏ꯫ ꯂꯥꯏꯖ ꯃꯊꯧꯗꯨ ꯇꯧꯅ ꯇꯞꯅ ꯈꯨꯝꯃꯤ, ꯁꯨꯝ ꯈꯝꯕꯟꯖꯗꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯥ ꯍꯦꯟꯕ ꯃꯔꯤ ꯂꯩꯅꯔꯝꯗ꯭ꯔꯁꯨ ꯑꯆꯝꯕ ꯃꯔꯤꯗꯨꯅ ꯑꯦꯛꯁꯀꯤ ꯃꯤꯊꯣꯜ ꯐꯪꯂꯕꯅꯤꯅ꯫ ꯑꯁ, ꯅꯪꯁꯦ ꯌꯥꯝ ꯀꯩꯅꯣꯝ ꯇꯧꯔꯝꯃꯤꯁꯨ ꯀꯩꯅꯣ? ꯑꯩꯅ ꯈꯪꯕ ꯁꯅꯥ ꯂꯥꯏꯖꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯍꯥꯟꯅꯒꯤ ꯅꯪꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯅꯪꯒꯤ ꯅꯐꯤ-ꯅꯔꯣꯜꯒ ꯂꯪꯊꯣꯛꯏꯗꯣ ꯃꯈꯧꯔꯤꯗꯣ ꯃꯦꯠꯂꯝꯗꯣꯏ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯇꯞꯅ ꯅꯣꯛꯏ, ꯃꯦꯠꯆꯔꯔꯣꯏ ꯃꯤꯒꯤ ꯈꯧꯔꯤꯒ ꯑꯝꯇ꯫ ꯁꯦ, ꯀꯦꯔꯣꯠꯁꯦ ꯁꯦꯝꯕ ꯂꯣꯏꯔꯦ, ꯗꯥꯕꯣꯏꯗ ꯑꯝꯇ ꯄꯤꯔꯨꯆꯣ꯫ ꯑꯩꯅ ꯄꯤꯕ ꯆꯪꯂꯗꯤ ꯑꯃꯨꯛ ꯃꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯋꯥꯍꯩꯗꯨꯗ ꯍꯥꯟꯅꯒꯤ ꯁꯅꯥ ꯏꯕꯦꯝꯃꯒ ꯌꯥꯝ ꯆꯥꯅꯔꯛꯇꯕ ꯃꯇꯧꯗꯨꯗ ꯃꯣꯅꯥ ꯃꯃꯤꯠꯀ ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖꯅ ꯁꯦꯝꯂꯝꯕ ꯁꯨꯞꯀꯤ ꯚꯦꯒꯤꯁꯤꯡꯗꯨ ꯕꯣꯏꯗ ꯄꯤꯕ ꯆꯪꯉꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯑꯃꯨꯛ ꯁꯦꯝꯍꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯣꯔꯤꯡ ꯆꯨꯔꯕ ꯃꯌꯥꯝꯗꯣ ꯄꯥꯛꯂꯕ ꯗꯤꯅꯔ ꯇꯦꯕꯜ ꯆꯤꯌꯔꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯒ ꯃꯇꯝ ꯂꯦꯜꯂꯤꯉꯩ ꯑꯃꯅ ꯑꯃꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯌꯥꯝ ꯕꯣꯔꯤꯡ ꯆꯨꯔꯦ, ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯁꯥꯁꯤꯗꯅ꯫ ꯇꯣꯟꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯄꯔꯁꯅꯦꯜ ꯂꯥꯏꯐꯀꯤ ꯃꯇꯥꯡꯁꯦ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯖꯈ꯭ꯔꯦ꯫ ꯃꯤꯅꯒ ꯈꯟꯕ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯪꯅꯤꯡꯕ, ꯇꯨꯃꯤꯟꯅ ꯏꯁꯨ ꯃꯌꯥꯝ ꯂꯩꯕ ꯃꯤꯁꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯗ ꯐꯂꯞ ꯌꯦꯡꯉꯤ꯫ ꯍꯥꯏꯅ ꯂꯥꯞꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯃꯩꯔꯥꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, I think Mairava has a lot of issues. ꯋꯥꯍꯩꯗꯨꯗ ꯇꯨꯃꯤꯟꯅ ꯃꯊꯧ ꯇꯧꯔꯝꯕ ꯅꯨꯄꯤꯗꯣ ꯃꯈꯣꯜꯗꯤ ꯊꯣꯛꯇ ꯃꯁꯥ ꯈꯛꯇ ꯂꯦꯡꯂꯒ ꯈꯪꯅꯣꯛ ꯅꯣꯛꯏ꯫ ꯃꯤꯅ ꯃꯥꯒꯤ ꯃꯤꯡ ꯄꯜꯂꯐꯥꯎ ꯍꯟꯅ ꯌꯦꯡꯂꯝꯗꯕ ꯅꯨꯄꯥꯗꯣ ꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯅꯣꯛꯄꯒꯤ ꯑꯄꯤꯛꯄ ꯈꯣꯟꯖꯦꯜꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯀꯂꯞ ꯍꯥꯏ, ꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯁꯤꯅ ꯀꯩꯅꯣ? ꯁꯅꯥ ꯏꯕꯦꯝꯃ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯋꯥ ꯑꯃꯗꯤ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯊꯠꯂꯤ, ꯃꯩꯔꯥꯕꯁꯤ ꯑꯟꯔꯤꯖꯣꯜꯚ ꯇ꯭ꯔꯣꯃꯥ ꯂꯩꯕ ꯃꯤ ꯃꯥꯟꯕꯅꯤ꯫ Every 6 minutes ꯃꯥ ꯃꯤꯉꯣꯟꯗ ꯁꯥꯐ ꯑꯣꯏꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯍꯧꯗꯕ ꯌꯥꯗꯦ꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯃꯆꯤꯟ ꯌꯥꯎꯕ ꯃꯃꯥꯟꯅꯕꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯀꯧꯏ, ꯑꯗꯨꯒ just being myself꯫ ꯃꯇꯥꯡꯗꯨꯗ ꯂꯤꯌꯣ ꯌꯥꯝꯅ ꯇꯟꯅ ꯐꯝꯂꯒ ꯑꯪꯒꯨꯔ ꯊꯠꯇꯨꯅ ꯆꯥꯔꯝꯕꯗꯩ ꯍꯥꯏꯔꯛꯏ, ꯃꯩꯔꯥꯕ ꯆꯦꯡꯁꯦ ꯌꯥꯝ ꯇꯧꯔꯕꯅꯤ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯁꯤꯗ꯫ ꯃꯊꯧ ꯇꯧꯅꯔꯝꯕ ꯃꯌꯥꯝꯗꯣ ꯐꯂꯞ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯊꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯩ꯫ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯃꯩꯔꯥꯕꯅ ꯍꯣꯞ ꯈꯖꯤꯛꯇꯪ ꯄꯤꯔꯨꯕꯗ ꯃꯁꯥ ꯃꯊꯟꯇ ꯒ꯭ꯔꯤꯟ ꯂꯥꯏꯠ ꯍꯥꯟꯖꯈꯤꯕ ꯍꯣꯞ ꯋꯥꯡꯂꯨꯔꯒ ꯈ꯭ꯋꯥꯡ ꯇꯦꯛꯇꯨꯅ ꯇꯥꯍꯧꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯔꯪ ꯍꯥꯏ, Leo is right. Mairava used to love rain. Nong chuba matam nongna kanna khakpada relax oye khanba magi yam weird oiba wakhal ama leijarambani. Adubu suddenly he hates nong khakpa plus nongna kanna khongba.
and you know why? Si haiduna mayamduda onsilli table da koina phamlambasingdo haifet yengnare nupi dusu mairabu yam khangba saduna khummi nong thangna puduna chatkhiba magi los lap miss tawi khallage yengune that is not so mairaba hairakliba wahaiduda kana amagi maphamdadi thazadabagi mityeng ama yenglamlaga loisinkhrasu manakta thamliba coffee do lamgi haiduna ta pairuba sanai bema khangprek khangna makhutta zro hizilli mataududa mairaba khanging yingli masa phawba gyan ta sadana nupidugi manakta changsinge tawi adobo robot phuk hawatlaga changsilaklaga sanai bingmagi khutto ta pai mairaba hanagum chumna lepki robot su prapap changsinkhraga freeze-tagi ice khara lauthokli mairaba su haifet yenglamlaga chatkige tawi adobo ngasaidagi mabu yengba leptriba nupiduna hairi kanano nong thangna pukhrise kanano nangi los lapse chatke hotnaramba nupadu chap leplagi yingi migi personal lab the interest oiba mathau leitaba mayam sigi marakta nangsu amara natragana nangi oiba personal problem leibagira sanhaibe manok ningdana haipetang leiduna noknami tapna amu onsilaga khummi mina wa ama hangladi khumpham thokpani khumba khumdaba aigi thawni kanano karino khangdaba nangna hangba wa aina pangkhung khunggadra adudi aibu kanano khangde hairiba nachilduna hairamu kanano nong thangna puduna chatkhrise mairaba masado pura leisilaklaga yengi mayamdo magi thokpa murumur sonaba yaw aniduda yengba yaw tawduna lei monana changsinge tawbani adobo boina tawganu haibagum ingi tawi mabu karirsu khangdabagum natpak amada leptuna maga mayok nariba yeknabagum leiriba thamoina khwaidagi nungsibado yenglubada akanma nupigi thamoina pirang ihauраktuna mayok nariba misak ado khaktanaba moongda hairei nang aibu ningsinglaroidra anidugi matawduda robot freeze ado hangdoklaga tumin leptuna lei haina mairaba laisabo munna yenglaga nupidugi naktamna makhongdo tapna thangzilaklaga mitmangda chaplepi table adogi wangmada lepliba nupidubu munna yenglamlaga makhut animak table duda namduna ngaklaga hai action movie amada khwaidagi hana siba mise kanano hayura laisa khumde munna tingi mairabasu chapmanana yengduna hai nanguma yamna khangingba hiram khuding curiosity yam wangba nanguma misina hana sigani waidu yamna kankhibana laisa pirang adu thingatkhraga sauningna yingle aigi wakhal asoibani nangbo iramkani khalluba aigi asoiba wakhalni mairabasu tapna noklaga khumi miss Liza nangna ingonda yawbra haiduna misak ama thire ngarangta thengnaba ingonda nangna yengliba midyengdu hairabadi of course it's just your asoiba wakhal handamukti nupidu asawbana wahai ama khumba ngamdre adobo mafamduda kuina leirabadi thamoida leiriba awabado loina phudoraklani khanmana mairababu munna yenglamlaga khutlei thoklaga mafamdudagi khonglei thuna thoki monado mairabada sauna yenglamlaga tanaki ge tawbani adobo robotna thatlaga ma oina tanaki ngayaki matawdo mayam loina yengni asumna amukta mi amada munna yengduna awai khum tawdaba mairabana magi adugumba side ama laisada utpasi tolerate tawba ngamzadaba tongi mamana bini haiduna leiriba singdo robotna tanakhibado munna yenghawi stop manaktuda leplamba boy prapap sangsilaklaga carrot ki mana aduna mairabada thomlaga hai nang paktaba yam henjille karino yam personal oisilaga betray tawbiramaga mina trauma pibiramba mi dona yam unhappy oiba mi mo oireise mairaba thausadana khummi radio hobani khwaidagi tamthina yeknaba mina aigi arapada leite leo mami lauthoga hai nangbo dogumba dif oiba wakhal haiba hebro nangondadi kana tambiriba mairaba sagandu haipet lenglamlaga khumlami experience wahaiduda loisilamlaga maphamdudagi thokre ningaidana magi rumdomda tapna kakhatki mahusa nattaba matawda mayamdu ngaknei
ꯑꯗꯨꯕꯨ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯖꯕ ꯉꯥꯛꯇꯅꯤꯅ ꯃꯩꯔꯥꯕꯗ ꯑꯦꯇꯦꯟꯁꯟ ꯄꯤꯔꯝꯗ ꯋꯥꯔꯤꯗꯣ ꯃꯈꯥꯃꯨꯛ ꯆꯠꯊꯅꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯥꯏꯖ ꯐꯅ ꯁꯥꯡꯅ ꯊꯣꯔꯛꯂꯦ꯫ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯑꯆꯤꯛꯄ ꯀꯅꯥ ꯎꯗꯕ ꯄꯥꯝꯂꯛꯄꯒꯨꯝ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯇꯥꯟꯅꯔꯛꯄ ꯔꯣꯕꯥꯔꯠꯅ ꯃꯥꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯍꯥꯏ, ꯂꯥꯏꯖ, ꯃꯩꯔꯥꯕꯁꯤ ꯌꯥꯝ ꯔꯨꯠ ꯑꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯌꯥꯝ ꯐꯠꯇꯕꯗꯤ ꯈꯟꯗꯕꯅꯤ꯫ ꯃꯆꯤꯡꯗꯨꯅ ꯊꯣꯛ ꯈꯨꯝꯂꯨꯏ ꯂꯥꯏꯖ, ꯅꯪꯅ ꯃꯥꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔꯔꯣ ꯅꯠꯇ꯭ꯔꯒ ꯅꯌꯥꯝꯕꯅꯦꯅ ꯀꯟꯈꯠꯂꯤꯔꯣ? ꯍꯥꯏꯗꯣꯛꯂꯨꯔꯒ ꯒ꯭ꯌꯥꯟ ꯁꯠ ꯇꯥꯏ, ꯑꯗꯨꯕꯨ ꯔꯣꯕꯥꯔꯠ ꯈꯪꯅꯣꯛ ꯅꯣꯛꯂꯒ ꯈꯨꯝꯃꯤ, ꯁꯣꯏꯔꯦ, ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯈꯜꯂꯨꯔꯕꯣ? ꯍꯣꯏ, ꯕ꯭ꯔꯗꯔ ꯕꯥꯏ ꯕ꯭ꯂꯗ ꯅꯠꯇ꯭ꯔꯁꯨ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯕ꯭ꯔꯗꯔꯅꯤ꯫ ꯃꯥꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔꯁꯨ ꯅꯠꯇꯦ, ꯆꯨꯝꯅ ꯅꯪ ꯁꯥꯎꯈꯤꯕꯗꯨꯗ ꯑꯩꯅ ꯊꯦꯝꯕ ꯊꯣꯔꯛꯄꯅꯤ꯫ ꯂꯥꯏꯖ ꯐꯠ ꯁꯣꯔ ꯍꯣꯟꯗꯣꯛꯂ ꯍꯥꯏ ꯌꯦꯡꯂꯛꯏ꯫ ꯀꯥꯎꯔꯨꯔꯦ ꯃꯤꯀꯨꯞ ꯈꯔ, ꯃꯍꯥꯛꯁꯤ ꯃꯇꯝ ꯑꯗꯨꯒꯤ ꯍꯦꯂꯦꯟ ꯁꯅꯥ ꯅꯠꯇ꯭ꯔꯦ꯫ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯅꯠꯇ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯑꯣꯏꯅ ꯐꯤꯕꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩ ꯑꯗꯣꯝꯒꯤ ꯃꯐꯝꯗ ꯁ꯭ꯇꯔꯦꯟꯖꯔꯅꯤ꯫ ꯅꯪꯒꯤ ꯑꯣꯏꯕ ꯀꯅꯥ, ꯏꯁꯄꯤꯁꯤꯌꯦꯂꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯌꯥꯝꯅ ꯀꯃꯤꯇꯦꯠ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗ ꯈꯣꯡꯗꯥꯒꯗꯧꯔꯕ ꯁꯣꯝꯅ ꯄꯨꯛ ꯐꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯔꯦꯟꯖꯔ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯊꯦꯝꯕꯤꯒꯅꯨ꯫ ꯁ꯭ꯇꯔꯦꯟꯖꯔ ꯑꯩꯅ ꯀꯞꯂꯕꯁꯨ ꯑꯗꯣꯝꯅ ꯊꯦꯝꯐꯝ ꯊꯣꯛꯇꯦ꯫ ꯋꯦꯗꯤꯡ ꯀꯥꯔꯗꯇ ꯑꯩꯅ ꯎꯔꯤꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤꯒ ꯆꯥꯅꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯇꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯀꯅꯥ ꯂꯩꯔꯕ ꯅꯨꯄꯥꯅ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯎꯕꯤꯒꯅꯨ꯫ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯇꯥꯟꯅꯔꯨꯕꯗꯨ ꯌꯥꯗ ꯔꯣꯕꯥꯔꯠ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯇꯣꯟꯕꯨ ꯀꯥꯎꯊꯣꯛꯂꯒ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯔꯛꯄ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯎꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯑꯃ ꯐꯥꯎꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯕꯅ ꯑꯔꯥꯟꯕ ꯑꯣꯏꯍꯧꯔꯦ꯫ ꯃꯥꯁꯨ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕꯗꯨ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯅ ꯂꯥꯡꯅꯔꯤꯕꯗꯨ ꯌꯥꯎꯗ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩ ꯂꯤꯟꯗꯥ꯫ ꯅꯨꯄꯤꯗꯨꯅ ꯀꯨꯝꯊꯔꯛꯇꯕ ꯑꯗꯨꯗ ꯕꯣꯏꯗꯨ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯊꯣꯡ ꯉꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯡꯗꯨ ꯍꯥꯏꯐꯦꯠ ꯅꯣꯛ ꯇꯧꯔꯝꯂꯒ ꯆꯪꯉꯛꯂꯦ꯫ ꯐꯤ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯕꯣꯏ ꯆꯪꯁꯤꯟꯗꯨꯅ ꯆꯞ ꯂꯦꯞꯄꯤ꯫ ꯅꯨꯄꯤꯗꯨ ꯕꯣꯏ ꯂꯥꯛꯏ ꯈꯪꯂꯕꯁꯨ ꯌꯦꯡꯂꯛꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕꯗꯨ ꯈꯪꯕꯅ ꯕꯣꯏ ꯇꯞꯅ ꯍꯥꯏ, ꯀꯩꯒꯤꯅꯣ ꯄꯦꯀꯤꯡ ꯇꯧꯔꯤꯁꯦ? ꯂꯤꯟꯗꯥ ꯍꯟꯅ ꯌꯦꯡꯗ ꯈꯨꯝꯂꯛꯏ, ꯆꯠꯂꯅꯤ꯫ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛ ꯈꯨꯝꯐꯝ ꯈꯪꯗꯦ, ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯍꯥꯏ, ꯁ꯭ꯇꯣꯝꯁꯨ ꯑꯦꯛꯁꯄꯦꯛꯇꯦꯠ ꯇꯧꯏ ꯍꯥꯏ, ꯄꯨꯡꯁꯨ ꯐꯅ ꯊꯦꯡꯂꯦ, ꯅꯪꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗꯦ꯫ ꯂꯤꯟꯗꯥ ꯄꯦꯀꯤꯡ ꯇꯧꯔꯝꯕꯗꯨ ꯐꯠ ꯂꯦꯞꯂꯒ ꯁꯠ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯥꯡ ꯆꯥꯗꯅꯕ ꯁꯤꯜꯂꯗꯤ ꯆꯥꯗꯕ ꯇꯥꯕꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯅꯪꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯦ꯫ ꯂꯤꯟꯗꯥ, ꯅꯪ ꯑꯗꯨꯃꯥꯏ ꯂꯥꯟꯅ ꯈꯟꯕꯗꯣ ꯇꯧꯅꯨ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯁꯅꯥꯕꯨꯗꯤ ꯊꯥꯖꯧ꯫ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕ ꯀꯅꯥ ꯂꯩꯕ ꯅꯨꯄꯥꯗ ꯆꯒꯠ ꯆꯒꯠ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯅꯈꯣꯏ ꯅꯨꯄꯤ ꯃꯁꯦꯟꯅꯤ ꯄ꯭ꯔꯃꯥꯟ ꯌꯥꯎꯗꯅ ꯑꯃꯅ ꯑꯃꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯒꯅꯨ꯫ ꯄꯥꯎꯈꯨꯝꯗꯨꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯗꯨꯅ ꯈꯨꯝꯃꯤ, ꯑꯣ, ꯃꯥꯕꯨꯅ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯂꯤ꯫ ꯑꯩꯗꯤ ꯃꯤꯕꯨ ꯊꯥꯖꯕ ꯉꯝꯗꯕ, ꯄ꯭ꯔꯃꯥꯟ ꯌꯥꯎꯗꯕ ꯋꯥꯔꯤꯗꯤ ꯍꯦꯛꯇ ꯈꯟꯅꯤꯡꯕ ꯈꯟꯕ ꯅꯨꯄꯤꯅꯤ ꯁꯤꯔꯥ? ꯀꯔꯤꯅꯣ ꯄ꯭ꯔꯃꯥꯟꯒ ꯑꯃꯨꯛ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ? ꯅꯪꯅ ꯁꯨꯞ ꯁꯦꯝꯂꯨꯔꯤꯗꯨꯕꯨ ꯁꯅꯥ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯥꯕꯨ ꯍꯦꯛꯇ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯩ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ? ꯕꯣꯏꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯈꯪꯗꯦ, ꯃꯍꯧꯁꯥ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯂꯥꯏꯖꯗꯨꯒ ꯃꯥꯟꯅꯗꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯕꯣꯏ ꯃꯁꯥ ꯐꯥꯎꯕ ꯈꯪꯖꯗ ꯍꯦꯛ ꯍꯦꯛ ꯌꯦꯡꯂꯝꯕ ꯌꯥꯎꯏ꯫ ꯌꯦꯡꯗꯦ ꯍꯥꯏꯅꯗꯤ ꯌꯦꯠꯇꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ, ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯍꯟꯗꯛ ꯑꯩꯅ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯎꯕꯗꯧꯅ ꯇꯧꯏ꯫ ꯂꯤꯟꯗꯥ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯆꯨꯝꯃꯤ, ꯃꯤꯀꯨꯞꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯉꯝꯗꯕ ꯑꯉꯛꯄ ꯑꯃꯒꯨꯝ ꯐꯥꯎꯏ꯫ ꯂꯤꯟꯗꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯈꯨꯝꯒꯦ ꯇꯧꯕꯅꯤ,
ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯣꯡꯂꯩ ꯍꯨꯝꯂꯛꯏ ꯑꯀꯟꯕ ꯅꯣꯡꯁꯨ ꯈꯤꯛꯊꯔꯛꯏ ꯇꯥꯟꯖꯥꯗꯨꯗ ꯃꯈꯥꯗ ꯂꯥꯡꯈꯠꯅꯔꯛꯄ ꯇꯥꯕꯗ ꯕꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯨꯝꯊꯔꯛꯂꯦ ꯂꯤꯟꯗꯥꯁꯨ ꯇꯨꯡ ꯏꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯃꯣꯅꯥ ꯂꯦꯞꯂꯒ ꯁꯅꯥ ꯁꯅꯥ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯗꯣ ꯃꯍꯩ ꯃꯍꯩ ꯃꯉꯛ ꯆꯦꯞꯂꯒ ꯊꯣꯡꯖꯤꯟꯗ ꯂꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯒꯤ ꯃꯃꯤ ꯑꯃ ꯇꯥꯗ꯭ꯔꯕꯗ ꯈꯣꯟꯖꯦꯜ ꯑꯃꯠꯇꯗ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯣꯅꯥ ꯄꯥꯈꯠꯅ ꯑꯣꯟꯁꯤꯜꯂꯛꯏ ꯙꯥꯔꯣꯕꯥꯠ ꯉꯁꯥꯏꯅ ꯀꯣꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗ꯭ꯔꯣ ꯃꯥꯕꯨ ꯀꯗꯣꯝ ꯆꯠꯈꯤꯒꯦ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯝꯕ ꯔꯣꯕꯔꯠꯁꯨ ꯄꯥꯈꯠꯂꯞ ꯈꯨꯝꯃꯤ ꯕꯤꯆꯔꯣꯝꯗ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯪꯂꯛꯂꯗ꯭ꯔꯅ ꯈꯜꯂꯨꯕꯅꯤ ꯃꯣꯅꯥꯗꯣ ꯃꯊꯥ ꯁꯥꯔꯦ ꯁꯃꯨꯗ꯭ꯔ ꯃꯄꯥꯜꯒ ꯑꯣꯏꯔꯦ ꯈꯪꯍꯧꯗꯅ ꯁꯤꯠꯂꯛꯄ ꯅꯣꯡ ꯄꯨꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯈꯥꯛꯄꯒ ꯂꯥꯎꯕꯒ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯁꯅꯥꯗꯣ ꯅꯣꯡ ꯈꯥꯛꯄ ꯌꯥꯝ ꯀꯤꯕꯅꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯂꯥꯏꯠꯅꯤꯡ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯇ꯭ꯔꯣꯃꯥ ꯂꯩꯈꯤꯕ ꯋꯥꯍꯩꯗꯨꯗ ꯆꯥꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯇꯨꯃꯤꯟ ꯐꯝꯂꯝꯕ ꯃꯩꯔꯥꯕ ꯐꯣꯟꯗꯒꯤ ꯃꯃꯤꯠꯇꯣ ꯆꯨꯏꯊꯣꯔꯛꯂꯒ ꯀꯟꯅ ꯀꯟꯅ ꯈꯥꯛꯂꯤꯕ ꯅꯣꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯕꯅ ꯃꯌꯥꯝꯗꯨ ꯂꯥꯏꯖꯕꯨ ꯊꯤꯔꯨꯅꯕ ꯁꯦꯝ ꯁꯥꯔꯛꯂꯦ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯗꯕ ꯌꯥꯎꯔꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯔꯦ ꯑꯗꯨꯕꯨ ꯆꯠꯂꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯗ ꯃꯩꯔꯥꯕꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯣꯝꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯩ ꯃꯇꯧꯗꯨꯗ ꯃꯣꯅꯥꯗꯣ ꯄꯥꯈꯠꯄꯒꯤ ꯁꯥꯎꯅꯤꯡꯕꯒ ꯃꯩꯔꯥꯕꯕꯨ ꯈꯥꯝꯃꯤ ꯃꯤ ꯂꯣꯏꯅ ꯊꯤꯕ ꯌꯥꯎꯔꯒ ꯀꯩꯒꯤꯅꯣ ꯌꯥꯝꯕꯨꯡꯅ ꯌꯥꯎꯔꯣꯏꯗꯣꯏꯁꯦ ꯅꯣꯡ ꯃꯔꯛꯁꯤꯗ ꯑꯩꯕꯨ ꯃꯥ ꯊꯤꯕ ꯆꯠꯀꯗ꯭ꯔꯣ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯥ ꯋꯥꯍꯩꯗꯨꯃ ꯂꯪꯁꯤꯜꯂꯝꯂꯒ ꯅꯤꯡꯉꯥꯏꯗꯅ ꯆꯠꯈ꯭ꯔꯦ ꯃꯣꯅꯥꯗꯣ ꯏ ꯀꯥꯕꯅ ꯂꯣꯏꯔꯦ ꯍꯨ 8 ꯈꯥꯅ ꯌꯦꯡꯉꯝꯃꯒ ꯄꯥꯈꯠꯅ ꯄ꯭ꯔꯄꯞ ꯊꯣꯔꯛꯏ ꯃꯁꯥꯗ ꯔꯦꯟꯀꯣꯠ ꯑꯃꯃꯝ ꯂꯣꯏꯅ ꯎꯞꯄꯤ ꯃꯈꯨꯠꯇꯅ ꯇꯣꯔꯆ ꯑꯃꯃꯝ ꯄꯥꯏ ꯃꯈꯣꯏꯁꯤꯡꯗꯣ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯊꯣꯔꯛꯄꯅꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯂꯦꯞꯈ꯭ꯔꯦ ꯑꯉꯥꯎꯕꯤꯒꯨꯝ ꯇꯥꯟ ꯀꯥꯏꯅ ꯆꯨꯔꯤꯕ ꯅꯣꯡ ꯑꯗꯨꯒ ꯃꯐꯝ ꯆꯥꯗꯅ ꯈꯥꯛꯂꯛꯄ ꯅꯣꯡꯊꯥꯡ ꯑꯗꯨ ꯈꯛꯇ ꯉꯥꯏꯔꯦ ꯈꯔ ꯈꯔ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕ ꯊꯣꯔꯛꯂꯤ ꯍꯟꯖꯤꯟ ꯍꯟꯖꯤन ꯀꯧꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯥꯛꯏ ꯁꯥꯡꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯇꯣꯔꯕꯥꯟꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯅꯩ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇꯦ ꯁꯣꯝꯗꯅ ꯂꯥꯏꯖ ꯉꯥꯍꯧ ꯉꯥꯍꯧꯝ ꯁꯨꯝ ꯀꯣꯛꯇꯨ ꯉꯥꯏꯍꯥꯛ ꯏꯪꯊꯅꯕ ꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯝꯕꯤ ꯉꯥꯎꯔꯦ ꯂꯣꯏꯅꯥꯏꯗꯕ ꯋꯥꯈꯜ ꯑꯃ ꯈꯟꯗꯨꯅ ꯁꯨꯝ ꯆꯠꯂꯨꯕꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗꯨꯗ ꯂꯩꯔꯤꯕ ꯆꯔꯆ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯃꯐꯝꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯃꯤ ꯎꯄꯥꯜ ꯌꯥꯝꯅ ꯍꯧꯗꯦ ꯑꯗꯨꯕꯨ ꯑꯀꯨꯞꯄ ꯎꯔꯤ ꯃꯆꯥ ꯃꯆꯥꯁꯤꯡꯅ ꯄꯨꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯍꯧꯏ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡ 2 ꯆꯦꯠꯅ ꯃꯦꯟꯗꯨꯅ ꯑꯀꯤꯕꯗꯨ ꯇꯅꯤꯛ ꯂꯩꯔꯕꯁꯨ ꯋꯥꯈꯜꯒꯤ ꯃꯆꯤ ꯑꯃꯗ ꯌꯥꯝꯅ ꯋꯥꯅ ꯈꯜꯂꯤ ꯍꯧꯈꯤꯕꯅ ꯑꯣꯠꯂꯤꯉꯩ ꯅꯣꯡꯊꯥꯡ ꯅꯪꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛꯇ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯍꯟꯕꯅꯣ ꯄꯨꯒꯦ ꯈꯟꯅ ꯄꯨꯔꯕꯗꯤ ꯃꯐꯝ ꯑꯃꯗ ꯄꯨꯕꯤꯔꯣ ꯃꯥꯅ ꯑꯩꯕꯨ ꯈꯪꯗꯕ ꯁꯪꯁꯥꯔꯁꯤꯗ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ ꯏꯆꯤꯜꯁꯤꯅ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯐꯪꯕꯒꯤ ꯃꯩꯆꯥꯛ ꯃꯔꯛꯇ ꯅꯪꯁꯨ ꯑꯩꯕꯨ ꯍꯟꯖꯤꯟ ꯑꯣꯠꯀꯅꯨ ꯋꯥꯈꯜꯗꯨ ꯈꯟꯅ ꯂꯥꯏꯖ ꯃꯅꯥꯀꯣꯡ ꯍꯤꯅ ꯆꯦꯠꯅ ꯃꯦꯟꯁꯤꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯨꯝ ꯇꯞꯊꯔꯛꯂꯦ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛ ꯂꯨꯞꯊꯈ꯭ꯔꯦ ꯅꯣꯡꯂꯩꯒꯤ ꯁꯍꯨꯝ ꯄꯥꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯤꯌꯥꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯉꯔꯪ ꯉꯪꯂꯤꯕ ꯅꯣꯡ ꯑꯗꯨꯅ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯅꯣꯡꯊꯥꯡ ꯑꯣꯟꯗꯨꯅ ꯀꯨꯞꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ ꯇꯞꯅ ꯌꯦꯡꯂꯛꯄꯗ ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯤ ꯅꯣꯡꯗꯤ ꯈꯖꯤꯛ ꯄꯥꯊꯔꯝꯂꯦ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯥꯀꯣꯡ ꯆꯦꯠꯅ ꯃꯦꯟꯁꯤꯜꯂꯝꯂꯒ ꯈꯨꯠꯁꯥ ꯑꯗꯨ ꯊꯥꯗꯣꯛꯂꯦ ꯃꯃꯤꯠꯇꯣ ꯃꯤꯀꯨꯞ ꯈꯔ ꯎꯏꯁꯤꯜꯂꯝꯂꯒ ꯄꯥꯈꯟꯅ ꯏꯍꯨꯜꯗꯨ ꯐꯥꯊꯩ ꯑꯗꯨꯕꯨ ꯃꯇꯧ ꯑꯗꯨ ꯇꯧꯔꯤꯉꯩ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯅ ꯍꯛꯆꯥꯡ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯁꯠ ꯍꯨꯝꯈ꯭ꯔꯒ ꯌꯥꯝꯅ ꯍꯧꯕ ꯅꯣꯡꯊꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯈꯥꯛꯂꯛꯄ ꯅꯣꯡꯊꯥꯡꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯏꯖ ꯄꯥꯈꯠꯇꯨꯅ ꯆꯣꯡꯕꯗ ꯂꯩꯃꯥꯏꯗ ꯍꯥꯏꯊꯒꯗꯧꯔꯦ ꯑꯗꯨꯕꯨ ꯇꯍꯥ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯅ ꯃꯥꯕꯨ ꯇꯥꯞꯐꯥꯏ ꯃꯔꯥꯏꯕꯛꯇ ꯇꯝꯂꯤꯁꯨ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡ ꯇꯥꯕꯅ ꯀꯣꯟꯁꯤꯟꯕ ꯀꯨꯝꯊꯣꯛꯂꯦ ꯃꯤꯀꯨꯞꯇꯨꯗ ꯁꯅꯥ ꯏꯕꯦꯝꯃ ꯉꯁꯤꯒꯤ ꯁꯪꯁꯥꯔꯗ ꯆꯠꯅꯔꯤꯕ ꯑꯁꯤ ꯀꯥꯎꯈ꯭ꯔꯦ ꯇꯥꯡꯀꯛ ꯀꯌꯥ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯉꯝꯗꯕꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯥꯛꯇ ꯃꯈꯨꯠꯇꯣ ꯇꯞꯅ ꯄꯥꯏꯗꯨꯅ ꯊꯋꯥꯏ ꯆꯥꯛꯅ ꯍꯥꯏ ꯁꯪꯁꯥꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏꯊꯤꯔꯕꯤ ꯑꯩꯕꯨ
ꯁꯪꯁꯥꯔ ꯈꯨꯗꯤꯡ ꯀꯟꯕꯤꯅꯕ ꯂꯩꯔꯝꯕꯒꯨꯝ ꯂꯩꯔꯝꯕ ꯅꯪ ꯑꯩꯕꯨꯗꯤ ꯃꯄꯣꯛ ꯈꯨꯗꯤꯡ ꯋꯥꯔꯧꯒꯅꯨꯀꯣ ꯗꯥꯔꯣꯕꯥꯠ. ꯋꯥꯍꯩꯗꯨ ꯍꯥꯏꯈ꯭ꯔꯒ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ. ꯂꯥꯏꯁꯇꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜꯗꯨꯗꯤ ꯌꯥꯝꯅ ꯀꯟꯕꯒꯨꯝ ꯇꯧꯏ. ꯑꯗꯨꯛ ꯊꯨꯅ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯜꯂꯤꯉꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯞ ꯍꯥꯏꯔꯛꯏ. ꯀꯌꯥ ꯁꯨꯕ ꯃꯄꯣꯛꯇꯅꯣ ꯅꯪꯅ ꯔꯣꯕꯣꯠ ꯑꯩꯈꯣꯏ ꯑꯅꯤ ꯀꯟꯐ꯭ꯌꯨꯁ ꯇꯧꯕ ꯂꯦꯞꯇꯣꯏꯁꯦ? ꯈꯣꯟꯖꯦꯜꯗꯨꯗ ꯅꯨꯄꯤꯗꯨ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ. ꯌꯥꯝꯅ ꯉꯛꯄ ꯃꯤꯠꯌꯦꯡ ꯑꯃ. ꯆꯥꯎꯔꯕ ꯎꯄꯥꯜ ꯑꯃꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯊꯠꯈꯤꯕꯒꯨꯝ ꯊꯠꯇꯨꯅ ꯂꯦꯞꯂꯝꯕ ꯃꯤꯁꯛꯇꯣ ꯎꯕꯗ ꯁꯅꯥ ꯂꯥꯏꯖ ꯃꯁꯥꯗꯨ ꯊꯨꯅꯃꯛ ꯂꯥꯞꯊꯣꯛꯂꯒ ꯆꯞ ꯂꯦꯞꯄꯤ. ꯑꯉꯛꯄ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯇꯊꯛ ꯌꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯥꯕꯨ ꯉꯛꯍꯟꯕ ꯅꯠꯇꯦ. ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯣ ꯃꯄꯣꯛꯁꯤꯒꯤ ꯃꯩꯔꯥꯕꯅ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯑꯃ ꯑꯣꯏꯕꯅ ꯉꯛꯅ ꯌꯦꯡꯕꯅꯤ ꯁꯅꯥ ꯏꯕꯦꯝꯃ.